Hairang Lairang Channel na mayamgidamakta pujarakliba phunga wari mamai na mi masana uche thaina mamangaigi wari ni yamna sauba Verona kauba leibak ama leirami leibak asigi manungda ningthau panba leibak samamuk leirami leibak chama asi Verona hairiba leibak asina koisinduna leiba leibak ni Verona leibaki ningthau asi mathauna leiba mapangal kanba ningthau amasu oirami ningthau asigi yamna piklibi machanupi Rajkumari amakhak leirami Verona leibaki manungda leiriba leibak sama adudi yamna nungaina leirami maramdi achauba khudong thiba ama lakpada makhoiga lanthengnadringai mamangda Verona leibaki ningthauga hana mayoknaba tarami adubu laibak thibadi achauba asukpa umang amagi mayaida mapangal kallaba mitrang hairaba achauba kathia kauba uchek ama leirami kathia uchek asina leibak khudingi landaduna masamau phaba nupa phaduna magi mantrana mi tangkhai uchek tangkhai olhanduna magi minai ohanduna thamlami ngasidi Verona leibaki numit lakle kathia uchekna magi minai mayam puduna Verona leibakta landaba laklami adubu angakpani Verona leibaki seksin thaurang leibak adugi akoibada chekpal wangna khazili sifai sing aduna khurak hangdana masa masagi sanaba matik chaba khulai paiduna ngaktuna leiri kathia uchekna landarakle tabada ningthausu masaga chanaba khujuk khulai paiduna lanthengnaba thorakle kathia uchekna atai leibak singbu maithiba piba ngambagi maramdi Verona leibaki ningthaugum kathia uchekka lanphamda mayoknana lanthengnage khanna thorakpa ningthau amatta yaudabagini Verona leibaki ningthauga kathia uchekka akanba mawongda lanthengnarami amana hende amana tade kathia uchekna yamna karimnaba mawongda Verona leibaki ningthauda onsinduna noklaga he apangba ningthau nongthakta paiduna leiriba mitrangsu hairaba kanagumba ningthau amatana maithiba piba ngamdraba aibu nangna lanthengnagani haiduna thorakliba asi angakpani ngasi haiba numit asidagi nang aigi minai oiragadawrabani haiduna kathia uchekna penna noklami Verona gi ningthauna asengba tanja ama yengduna kathia ucheki masada tena kapada panduna kathia uchek leimaida wanthaduna taduna leirami ningthaugi yathang matung inna ningthau manai singna kathia uchekpu punduna puraga asukpa mangal khajiktang phawba phangdraba leinungi kaisumsang amada phajinduna thamlami somdana kamdauri Verona gi ningthaudi thawai waba asum hengalai ningthaugi amakpa maithong uraga maharani na iningthau kaidobagi wakhal waribano matik magul leiraba kathia uchek aikhoina phajinduna thamlibasini iningthau gumna aigi ichanupi Rajkumari asisu matik magul leirabi Rajkumari ama soidana oihangani maduda ningthauna makha tarai kathia uchek araibu uchek nate masagi sakti leiraba mitrang haiba uchek amani mana gyan tarakpa matamda kaisumsangdagi nanthokuna adum irai laina chakhigani aina mahakpu hatpa ngambagi thaunasu leite mahakpu hatpa ngambadi masana semjaba lani khaktana hatpa ngamgani aina wariba asi ichanupi Rajkumari asigidamaktani aduna rani ngasidi ahing tumlaroisi
ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯏꯆꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯁꯪꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯇꯨꯝꯗꯅ ꯀꯊꯤꯌꯥ ꯎꯆꯦꯛꯅ ꯅꯥꯟꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯩꯁꯨꯝꯁꯪꯗꯅ ꯀꯝꯗꯧꯔꯤ? ꯀꯊꯤꯌꯥ ꯎꯆꯦꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯄꯨ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯣꯛꯇꯨꯅ ꯊꯅꯝꯂꯒ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯂꯝꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯇꯨꯝꯊꯕ ꯇꯥꯟꯖꯥ ꯍꯦꯛ ꯊꯣꯛꯂꯨꯔꯦ꯫ ꯀꯊꯤꯌꯥ ꯎꯆꯦꯛꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁꯤꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯩ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯍꯟꯅꯕ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ꯫ ꯑꯩꯒ ꯃꯥꯌꯣꯛꯅꯒꯦ, ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯕꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯃꯥꯏꯊꯣꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯁꯥꯅ ꯎꯆꯦꯛ ꯑꯣꯜꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯥ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯎꯆꯦꯛ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯜꯂꯗꯨꯅ ꯊꯅꯝꯂꯒ ꯀꯊꯤꯌꯥ ꯎꯆꯦꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯇ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯥꯎꯕꯗ ꯈꯪꯂꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯗꯨ ꯏꯆꯥꯗ ꯊꯣꯛꯂꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯚꯦꯔꯣꯅꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯥꯟꯅꯕ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯊꯥ 3-4 ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯅꯨꯡꯗ ꯂꯩꯇꯕ ꯃꯔꯝꯅ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯥꯏꯊꯣꯡꯗ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ, ꯃꯁꯥꯗ ꯎꯆꯦꯛꯀꯤ ꯍꯛꯆꯥꯡ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯎꯅꯍꯜꯂꯝꯗꯦ, ꯇꯤꯟꯅꯍꯜꯂꯝꯗꯦ꯫ ꯀꯣꯅꯨꯡꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯃꯥꯏꯗ ꯐꯤ ꯀꯨꯞꯁꯤꯜꯍꯟꯗꯨꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯃꯥꯏꯗꯤ ꯐꯤꯅ ꯀꯨꯞꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯅꯤ ꯑꯗꯨꯗꯤ ꯀꯔꯝꯅ ꯐꯤꯅ ꯈꯨꯝꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯂꯣꯟꯅ ꯂꯣꯟꯅ ꯅꯨꯡꯗꯥꯡꯗ ꯄꯥꯏꯗꯨꯅ ꯊꯣꯛꯂꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯣꯛꯄ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌా ꯑꯃ ꯊꯣꯛꯀꯗꯕꯗꯒꯤ ꯀꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯍꯤꯡꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯅꯨꯄꯤ ꯎꯆꯦꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯌꯥ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯤ ꯑꯃꯠꯇꯒ ꯎꯅꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯅ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯚꯦꯔꯣꯅꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯃꯗꯤ ꯃꯁꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯗ, "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯏꯆꯥꯕꯨ ꯃꯤꯑꯣꯏꯕꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ
ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ "ꯏꯃꯥ, ꯑꯩ ꯀꯔꯤꯃꯠꯇ ꯄꯦꯟꯗꯕ ꯂꯩꯇꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯅ ꯑꯩꯕꯨ ꯄꯥꯏꯕ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯣꯜꯒꯤ ꯆꯠꯅꯕꯤꯗ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯗ ꯊꯥꯖꯅꯕꯒꯤ ꯁ꯭ꯋꯌꯝꯕꯔ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯆꯥꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯛꯈꯤꯕꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯍꯜꯂꯛꯇ꯭ꯔꯤꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯌꯝꯕꯔ ꯑꯃ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯚꯝꯁꯦ ꯎꯔꯒ ꯂꯩꯕꯥꯛ ꯃꯆꯥ ꯃꯌꯥꯝꯅ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯅ ꯅꯣꯛꯅꯈꯤꯒꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯨꯄꯤ ꯎꯅꯍꯟꯗ꯭ꯔꯕꯁꯨ ꯁ꯭ꯋꯌꯝꯕꯔꯗꯤ ꯄꯥꯡꯊꯣꯛꯂꯁꯤ, ꯃꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯍꯜꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯁ꯭ꯋꯌꯝꯕꯔ ꯑꯃ ꯀꯣꯅꯨꯡꯗ ꯁꯤꯜꯂꯝꯃꯤ꯫ ꯁ꯭ꯋꯌꯝꯕꯔ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯨꯡꯂꯔꯦ꯫ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ "ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯊꯤꯌꯥ ꯎꯆꯦꯛꯀꯤ ꯀꯥꯡꯕꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯥꯜꯂꯤ꯫ ꯅꯆꯥꯗꯤ ꯎꯆꯦꯛ ꯃꯌꯥꯝꯅ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯐꯪꯖꯩ"꯫ ꯃꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ "ꯏꯆꯥꯅꯨꯄꯤ, ꯀꯊꯤꯌꯥ ꯎꯆꯦꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯅꯪ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯆꯦꯛꯀꯤ ꯇꯦꯡꯒꯣꯜ ꯄꯨꯗꯨꯅ ꯀꯊꯤꯌꯥ ꯎꯆꯦꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯎꯆꯦꯛꯀꯤ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯀꯊꯤꯌꯥ ꯎꯆꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯝꯕ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯗ ꯂꯣꯠꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯥꯎꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔ ꯄꯨꯝꯅꯃꯛ ꯉꯥꯏꯈꯣ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯚꯦꯔꯣꯅꯥꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯉꯥꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯅꯥ ꯂꯩꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯀꯊꯤꯌꯥ ꯎꯆꯦꯛꯄꯨ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯁꯥꯅ ꯎꯆꯦꯛ ꯑꯣꯏꯕ ꯃꯃꯥꯏꯅ ꯃꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯅ "ꯑꯦ, ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯍꯤꯡꯗ ꯊꯣꯛꯄ, ꯃꯁꯥ ꯎꯆꯦꯛ ꯑꯣꯏꯕ, ꯃꯃꯥꯏꯅ ꯃꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡꯕꯨ ꯉꯥꯛꯄꯤꯕ ꯅꯨꯄꯤꯗꯨꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯚꯦꯔꯣꯅꯥ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯊꯤꯌꯥ ꯎꯆꯦꯛꯀꯤ ꯇꯦꯡꯒꯣꯜꯅ ꯑꯀꯟꯕ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯀꯊꯤꯌꯥ ꯎꯆꯦꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯣꯛꯂꯒ ꯄꯥꯏꯁꯤꯜꯂꯛꯇꯨꯅ "ꯅꯪꯗꯤ ꯑꯩꯅ ꯁꯦꯝꯕꯅꯤ꯫ ꯅꯪꯅ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒ ꯃꯥꯌꯣꯛꯅꯅ ꯂꯥꯟꯊꯦꯡꯅꯒꯦ ꯈꯜꯂꯤꯕ ꯑꯁꯤ" ꯍꯥꯏꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ "ꯅꯪꯃꯨꯛ ꯁꯣꯟꯕ ꯖꯤꯕꯗꯤ ꯎꯗ꯭ꯔꯤ꯫ ꯁꯛꯇꯤ ꯐꯅ ꯂꯩꯗꯨꯅꯁꯨ, ꯃꯤꯇ꯭ꯔꯪ ꯐꯅ ꯍꯩꯗꯨꯅꯁꯨ ꯅꯪꯒꯤ ꯂꯥꯟꯃꯤ ꯁꯦꯅꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯑꯔꯦꯝꯕꯅꯤ"꯫ ꯃꯗꯨꯗ ꯀꯊꯤꯌꯥ ꯎꯆꯦꯛꯅ "ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ, ꯑꯩꯒꯤ ꯂꯥꯟꯐꯥꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯁꯣꯟꯕꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯕꯅꯤ꯫
ꯀꯊꯤꯌꯥ ꯎꯆꯦꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯎꯆꯦꯛꯀꯤ ꯇꯦꯡꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯊꯤꯌꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯗꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯎꯔꯗꯨꯅ ꯀꯊꯤꯌꯥ ꯎꯆꯦꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯎꯆꯦꯛꯀꯤ ꯇꯦꯡꯒꯣꯜ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯀꯊꯤꯌꯥ ꯎꯆꯦꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯀꯊꯤꯌꯥ ꯎꯆꯦꯛ ꯁꯤꯔꯕꯗ ꯇꯦꯡꯒꯣꯜ ꯃꯌꯥꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯅ ꯂꯩꯖꯔꯒꯦ꯫ ꯐꯠꯇ꯭ꯔꯕ ꯀꯊꯤꯌꯥ ꯎꯆꯦꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯔꯨꯕꯗꯒꯤ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯀꯥꯎꯔꯨꯔꯦ"꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯚꯦꯔꯣꯅꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯉꯁꯥꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯟꯃꯤ ꯁꯥꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯂꯥꯟꯃꯤ ꯅꯠꯆꯗꯦ, ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯚꯦꯔꯣꯅꯥꯒꯤ ꯀꯣꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯂꯩꯔꯦ ꯈꯟꯕꯗ ꯑꯩ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯟꯗꯨꯅ ꯈꯪꯗꯣꯛꯄ ꯂꯥꯛꯆꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯤ ꯇꯪꯈꯥꯏ ꯎꯆꯦꯛ ꯇꯪꯈꯥꯏ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛꯄꯨ ꯚꯦꯔꯣꯅꯥ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛꯄꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯂꯧꯅ ꯂꯩꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫